Sabha CA Bill Puthokidre Sarang Nabatokwadagi Mifam Hayeng Ayuki Pung Taramatoida Yetokre. CA Bill withdraw Togriba Fauba Manpeki Kongjangda Handokpa Lairoidari. MPCC Nasu CA Bill Gimayokta New Delhi da Kongjang Sangsin Kre. Bharat Lengakta Chief Minister Birena CA Bill asida close ama happy wahaibasi bill asibu mamutta na khangdabani haina CPI Manipur State ki State General Secretary Sotin Kumar na noknarakre. CA Bill withdraw to haiba kholauna Manipur nin kre tear gas ki makhol amasung maikhuna miyam gi khongjang thingbangamdri numidangsu mairagi rally satki asok apan kaya yaukre. Amadi CA Bill gi mayokta nupa singna mafi thongdaba khongjang sangsingkre. Mayam Kurumzari, Times of Manipur News meeting Tabi Bapunamapu ARUNBALA Taramok Sering asi Gimaru Eba Pausing Mayam the Santokna Pizari. Raja Sabada Hauzik Fawda CA Bill Putokri, Raja Sabada Tongan ba isu kayagi matangda Kanabada Sarang Nabatokli, Sarang Nabakaya Labananga Sinung Tilpung Aniga Minute Kuntrama Pandagi, Hayeng Ayuki Pung Taramatoy Fawa Yetokre. राष्ट्रपति के अभिभाषण पे ये सारी बातें कह सकते हैं, ये सारी बातें राष्ट्रपति के अभिभाषण पर उठ सकती हैं। स्पष्ट लगता है कि बार-बार चेयर के अपील के बावजूद आप नहीं चाहते कि हाउस की कार्रवाई आगे चले। The House stands adjourned till 11 hours on Wednesday, the 13th February 2019. Nakal Amarumda Sathariba Lok Sabada Inner Manipur Parliamentary Constituency gi MP Dr. T Mainana CA Bilasi Manipur Yangna Awang Nopok Lamdam Singda Chanahan Bayaroi Karigumba Bilasi Manipur da Chana Halabadi pre-merger status ta Hanjin Halu Haiba Dabi Togduna Speaker gi Pukning Sing Kre. My party, Nina National Congress, and almost all political parties in Manipur have rushed to the capital, Delhi, for lobbying the withdrawal of the bill. If the bill is passed in its present form, there will arise a huge demographic challenge in the northeast in general and Manipur in particular. My state, Manipur, got merged into Union of India in 49. Under the infamous Manipur Merger Agreement 49, this merger was reportedly rejected by the Manipur Assembly. Interestingly, this merger agreement was never ratified by the Parliament of India. Now I urge upon the Union government to immediately take action for ratification of this merger agreement by the Parliament of India. With the introduction of the Citizens Amendment Bill 2016 is passing of the merger status. One line, only one line. Only one. With the introduction of the Citizens Amendment. CA Bill withdraw Togriba Fauba Manpeki Kongjangda Handokpa Lairoi Haina Ngasi Noneda Pangthokiba Paugi Mifam Amada Manpeki Co Convener White Dilip Kumana Fongdokre Ngasi Raja Sabada Mifam da Sangdokiba Maram Oiraga Hauzik Sangsiliba Kongjang Asida Handokpagi Wafam Lairoi Haiki. Parliament की सेशन असी मथंगी निमित की पुंग तारामाथोई फाउदे येथोक खिबगा इरोइनना इम्फाल ईस्ट अमसुंग वेस्ट मनपुर गवर्नमेंट सु कर्फ्यू लौथोकपसिना मरम ओइरकांदा अखोइगी मैनपैक की खोंजंग असिसु हानगी असुमना हेन कंसेन मखा ताना चथगिगनी हाइबो वफमसिमा थमजरी Paugi Mifamatuda Sarugyakiba Manpeki Co Convener Amu Kamaina Haikibada Center Amadi State Laingakna Miyamgi Kolau Asita Driva Fauba Kongjang Makatana Sangsin Kigani Haiki. Citizenship Amendment Bill 2016 ge Mayokta Manipur Pradesh Congress Committee na Sinduna New Delhi gi Jantar Mantar da wakat mifam sathakre ngasi ayuk pung 10:30 taba matamdagi khongjang adu sangsinba hauki khongjang aduda CLP gi luchingba o ibobi MPCC gi President Gaikhangam MLA Govindas Lokesor TN Hauki Joy Kishan AK Mirabai O Landoni O Henry Nachingba MLA Kiana Sarugyaki Khongjang aduda Sarugyaki ba CLP leader O Ibobina CA Bill
Lok Sabha pass tokibasi awang nongpok Bharat khundariba yelhomi singi mayoktani bill asi Rajya Sabha pass toroknaba honaragliba asida Congress party na yaba ngamloi bill asi withdraw tawdiba fawba khongjang sangsinkhigani haiki. We are protesting against this bill, even though it has already been passed by the Lok Sabha. They are trying to pass it again. Suddenly, today in the Rajya Sabha, they wanted to vote of the Rajya Sabha. So our demand is this bill should be withdrawn, and if they wanted to pass a little modified bill, it should have to be first. They should have to withdraw the bill, and they can refer it to any appropriate committee, whether joint parliamentary committee or any appropriate committee. They can refer. They can reconsider. Otherwise, we are against this bill. So, but the Indian government is saying that NDA is BJP government. They don't care about the other northeastern, small state. They are thinking only mainland without the northeast. How can India can become a big country? This is not only Manipur. This is including their party government in Assam also, how they are protesting against this bill, and Meghalaya also, and Arunachal also, and including those Mizoram also. You see, even in the recent Republic Day also totally boycott the Mizoram also. This is not only Manipur question and not only our party, this is not only the question of our party, the entire Northeast. It is against this bill. So we cannot accept it to pass this bill. so Mr. Hazarika has returned his Bharat Ratna because No, that's why not only Hazarika, in Manipur also, Mr. Sam Sharma, who is a Padma Shri Award, he has already surrendered his award. And he said that if once this bill passed and became act, the indigenous people of Northeast, particularly in Manipur, will become landless. And it will become a big hue and a cry in Manipur. That's why Mr. Sam Sharma, who is a film architect, and also even his Padma Shri Award also already been surrendered. Not only Hazarika. CA Bilasi Modi na luchingba sarkar asina chanahanba pamlabasu sasan tauriba BJP gi MP singi maraktasu pamdaba kaya yauri N Birena luchingba BJP sarkar asina CA Bill asi Rajya Sabha da chapchana puthok hanba amadi chanahan halabachu pamde haina CPI Manipur State ki State General Secretary oiriba amadi tongan ba Political Party Mapangi Luchingba L Soting Kumana Fongdokre ngasi rumhal teng talaiba Irabat Bhawan da pangthokiba paugi mifam aduda party kayagi Luchingba Singh Sarugyaki L Soting Kumana makha taraduna state asigi miyamna CA bill gi matangda miyamna yaningdaba phongdokpada athingba piba kaithel phambi ima singda tamthiba action chathaba curfew thamjinduna miyambu fajinduna thambagi thawong asi yengduna laiba ngamde political party mapanna akanba mawongda yaningde Hindu khaktagi oiba laibak amagi manglanda BJP na honoriba sida state asigi CM N Birena su bill asi chanahanba pami habisi mayak sengle chief minister na hojik na amuk marol amalo londuna state asigi oina sokloidaba close ama happy haibagi mahutta north east ki oina di sokloidaba close ama oina happy haibisi tabada nokningba phawi oiroidaba wangangduna laibasi angakpa poi haiki athing bakaya singa se ngasi nomani ni manu da curfew natraga amma makhangde mahak tha ama chumna curfew thamba ya bhawnade sarkar sina citizenship amendment bill si pass dorkan miyambu namdur mapan thondana thamba se oibe aba thamunate aduna karigumba sarkar sina pass to batarabadi mase miyamgi iho ase masi angakba phangba bharot ki no folam da masi mai yona soidana chakadaba sumata jama soidana adum oir kadori baneba maramaduna miyambu namthagi ana khanganu curfew thamaga miyambu namthagi ana khanbiganu adugo loirina close am hapakanda ekhoigi citizenship amendment bill pass to holuga haiba miyam da thok to ba adum wahi sinabiganu ekhoi miyamna pamdriba adugo loirina amendment bill se masig mayok da fight to bese masi chap chana ngasigi sarkar pairiba siri biren gilenga thongna leina Bharat lengak ta thengna biyo som thok
ngasi haiba numit ase awang nongpok Bharat ki state singi maraibak lepkadaba numit ni miyamna khutta amuba phiral paiduna lambi lamjau da thoktuna khongjang sangsinbiu haina ngarang men peknal miyamda laukthokraba matong Manipur lenga ki yathang matong ina district magistrate singna ngasi ayuk pung 3 dagi Imphal East amasong West district ta CRPC chamanimpu mari gi makhada athingba thamkre ngasi ayuk angan badagi Hona police na loudspeaker sizinaduna lambi lamjauda curfew thamle mi punbiganu dukan thong hangbiganu haina lauduna chatki lambi da lakpa gari sing halanki Imphal city yauna tongan tongan ba mafam singda ngak senbagi thabak chathari lalu nak itu pun meneliti tanda yang minda sampai dapat itu polisi mereka dengan Siebil gi mayokta miyam na sangsilagi ba khongjang asigi saruk ama oina ngasi pendraba lamdam asigi nupa singna Kansipurda laiba BJP Manipur Pradesh ki matam kharagi oina hangliba office amadi kyam gaida mafi thongdaba khongjang sangsin ki hairi Curfew manungda tholaktuna Siebil gi mayokta khongjang sangsin kiba khongjang loi singa police ka muknabagi tongan tongan ba thogdokta asok apan nang kiba mioi gi maseng taragani thoi sukre pasoi patri da chathakiba wakat mifom tankhai na ba hona bada police na tear gas ka pada mutum nungsitombi chahiyang khai kalapta sokpadagi khudakta Rims Hospital da pukhatuna laikanaki amaromda kwakaithel akham laikai amadi kwakaithel thongnaujam laikai da chathakiba khongjang da amukogi volunteer ama yauna mioi ani tear gas cell na panbadagi asok apan nangki soklaba khongjang loi ani adudi hojik amukogi executive member oina lairiba thangmai bandagi sungson koireng sahinim phunipan amadi kwakaithel thongnaujam laikai dagi thongnaujam taruni chahi kun humpuga marini chungson mahaki oi thangba khutta amadi taruni na mahaki yet thangba khongda sokpadagi Rims Hospital da laikanaki khanaurem laikai dasu police ka khongjang loi singa muknabagi khongjang loi ama asok apan nangbadagi advance hospital da pukhatuna laikanaki soklaba mioi adudi khanaurem laikai dagi jiban malani Amaromda North East India Development Party NEIDP Central Working Committee CWC ki President oina lairiba Narengbam Samarjit amadi BP Sapam Kunjakesor Kebana Luchingba Khongbu amana hojik CAB gi khongjanga mari leinana khwairanban ima kaithelda State Force na sathakiba ka henba thawongdagi soktuna Rims Hospital gi female eye water lying duna lairiba ima taruki fibam ngasi yengsinbaga loinana selgi mateng pangkre ngasi sathakiba khongjang Setkiba khongsat aduga mari lainana Narengbam Samarjina media da phongdo kibeda CAB 2016 ga mari lainana ima singna yamna democratic oina ahing yarektuna setkiba khongjangda State Force na kanagumba kharagi thawin sinda natraga pau phongna ba wat padagira thogdok thokiba oigira haina singnaba maungda ima singda asok apan kaya nanghankiba gi pau tabadagi ngasigi ima singbu yengsinbagi khongsat adu chatkibani loinana ngasi ima singi mafamda lupa lising tara gi mateng adu NEIDP gi crowd fund dagi pikibani masida natana makhatana leng bada changba senfam singsu crowd fund dagi pinana ba honagani haiki akui lorok pa yai aduna maramdi ima singsidi makui shon be ade makui sina leidragadi akui tunggi oiba akui gi FEB ama akui gi tunggi oiba punsi ama tunggi oiba kunai ama badu sembang amoidabanina ima singi kalamaga akui thawai ga ngasagi akui gi leiriba akui gi Manipur gi oina leiriba akui gi puari ga maji sagonaraga sinara thawai ga sinara hakchang sinara pa yai haibasima masima akui mayam gi mapon da pongdok sage District Magistrate na ngasi ayuk pung 3 dagi CRPC dhara chamanimpu marigi makhada Imphal West District ta curfew thamkrabasu kaithel phambi ima evel singna ahing yarektuna sangsilakpa khongjang ngasi su hanba laitri curfew marakta ima sing khongjang sangsili ngasi ayuk curfew marakta khongjing sangsilibi ima amana billa sige mayokta hanba laitana khongjang sangsin khigani haike Citizen Amendment Bill je pass up je suya yaro habi damta masigi mayokta ne ba khoina tokjari je hojik maruina miyamna government sina tawriba thawong ade government si miyam gi damta miyam gi seba tongni na chongthokiba ade miyam ji ayaba gi matungna miyam gi phaba tawbirakani ane miyamna thajaba thamaga lagiba state government hai tare ko sina hujik se akoi gi
miam gi hojin namthana mi dam dai tare Rajya Sabha da hayang tang ngasi mak uthokadoriba citizen amendment bill gi matang sida masi miam gi apami ma ta lakadabagi mami ma leibadagi adagi masida gomena akoi internet thingjanba curfew thamjanba miam gi hung namda numta tobose curfew manung da neba koi ceasefire gi curfew manung da neba mioi mayam ma curfew thugairaga tholakibdo sugumba miam gi sugumba thawong sina maram moiraga lebak se misimina thokchuma kai moina miam gi apam je khangdabagi mom toiba masi akoi yam jajaninde adana maram moiraga masi maruina internet thingba adagi kanu hojik pawgi marakhan atian break amatang lojari lamjingba group na Manipur da lairiba assembly constituency humphudagi mathauda pukning changba public relationship executive post ki mioi amamam lawjagadori mahigi thak yamdrabada graduation oigedabani akupa marol gidama contact tobiro at 131944063 amukasu at 131944063 aikhoigi address lamjingba group Rims Road Imphal phone number at 131944063 Furniture industry da chahi tara manga hen experience leiraba mobile furniture ngasi Manipur da chahi mari mapung fana retail stores ani na miyam gi seva pijari miyam service vertical sing asigi khudong chaw lobi ngasi muglengchin biroksi mobile furniture Coapitel near Imphal Products Manipur da ihan hangoin handukzaba Green Can Industries Masida commercial kitchen equipments amadi bakery item makhal suna phangiragani. We're very thankful for Green Can Industries and what they have done for us so far. So together, we think Green Can Industries is the best. We believe in the service of Green Can Industries. Green Can Industries is the best. And Green Can Industries is the best. Green Can Industries gi after sales services si amna pending our entrepreneurs sing Green Can Industries that depend over yani We trust only Green Can Industry. Green Can Industry is the best. We love the quality of Green Can Industry. Green Can Industry is the best. Green Can Industries is the best. Adum samutang lenshin biraktuna akupa marol gidamakta tanabiyu aikhoigi address Green Can Industries Mahangam Lekai SBI ATM building. Green Can Industries for better baking. The Great Wedding Sale by Mobile Furniture. Break ki matungda mayam ba muka hana taram oksari hojikta phangba paw amana kai samthong kendra gi MLA su oiriba health minister langpok lakpam zentagi pisum thongkhong da laiba mayumda kendra adugi tongan ba mafam dagi maira paiduna lakiba miyamna thomjinkhre kwakaithel bazar maikai dasu miyamna atat akham laitana khongjang sangsilli police ki maikai dagi su tear gas cell kaya leftana kapli sagobul maikai gi tongan ba lambi paring dasu mai thari ngasi nungthil pung anirom taba matamda CA bill gi mayokta khurai thoidingjam laikai da maikai adom gi miyamna khongjang sangsilingai police ki kangbuna khongjang loi sing tankhai bada police ta nungna tharam laga sen khiba khongjang loi khara chenchin khi haiduna police ki kangbuna laikai aduda laiba ningthaujam nauba kauba mioi amagi mayumda sangsinduna yum adugi thong thugai bata natana pot kaya saikhairam le police ki ka henba thong adubo yumbu nauba amadi laikai miyamna pendaba phongdokre yumbu naubuna mahaki thongal mayada laikai miyamna khongjang sangsinki police laktuna tankhaira ko matungda mahaki yum phaudana khongjang sangsinba naha singsen ki madugi tungda police ki kangbu ama laklaga maram taktana mahaki yumda changlaktuna thong thugai bata natana pochai kya sakhairam bani mahaki mayumda khongjang sangsinba mioi amata changlakpa lak laite police na su phakhiba laite hairi kogi mamangda kogi tasina haga force rule na chatnabagi niyom da kogi makhoi kusira sida duma khoije mikha polaga leibigi mong da dum hanasu tawran lakle asigum thabak sida khoigi chathariba yumda kaida asigum eho sida horokpa imaibil sing ama chinjin ki habigi namada yumda kawhaidna khogaidna thikai thiba khotpa humbagi mong ama tawba amadi yumse leiba miyoi khudimakpu aki tujungba piba si tasengna khoigi citizen amendment bill asi chanadana dam changliba khongjang loisingda akiba tujungba phawhanba si tasengna khoigi government gi साइतगी तौरीब थवंग असि तसेंगना याजनिंगदे
CA Bill gi mayokta Samuro Naurem amadi oinam gi akoibada laiba miyam nangase khongjang sangsin ki tungda miyam aduna kendra adugi MLA olu khoi gi mayumda thomjing duna pendaba kholau kaya lauki CA Bill bastawa long live long live CA Bill bastawa CA Bill bastawa CA Bill bastawa State asida CAB chatnaba yaroi haiwa khongjang sagoladuna ngasi sagolwan moirang lerak akham laikai mapada wakat mifam ama chathakre akham laikai gi akoibagi nupi lup sing amadi SYDO club kapul laga sinduna pangthokpa wakat mifam aduda CA Bill yaning daba wahai kaya plega singda iki kholau kaya su laukiba wakat mifam aduda saruk yakiba nupi amana Bharat Sarkar na CA Bill asi Sana Hanaba Honori Basi, Yabangamloy, Bilasi, Sana Hanaba Honori Basi, Manipur Yauna, North East Kimiam, Bumutan Anaba Honabani, State Asida, Bilasi, Chana Handanaba, Honabada, Angamba Mateng Pangani Hiki. Bilzina pasta, Gibataragadi, Akogi, Maikai Kuding Matagi, Mioising Sina, some Huptala, Gatanga Pataragadi, Akogi Tung, the Hauraiba, Ichasing, Suching, Haurakadori, Miron Chingda. Hauraiba khoi proof things da leibham leirakta bagi awaba mayam ama thengnarakani haibadugi khoi iramda masi kalhauda ba yade haibagi kaino da thamjaraga khoina wakat mi khamasi phamjabani Manpack kilising makhada miyamna CA Bill gi mayokta sangsiliba khongjang saugaladuna ngasi Kurai tinsit lambi dasu maikai adongi miyamna lambi mayai da tire mai thaduna khongjang sangsin ke amadi pendaba kholau kaya ama lauki Nakal Amaromda Zenimsa Medical Tamliba Mahiroi Singna Bill Asigi Mayokta Wakat Mifam Sathaki Loinana Yaning Daba Kholau Kaya Lauki Hiramasida report ama. Akhoi leiba mafam asi Imphal East ki manung chana leiba Jenims ki Boys Hostel ki mamangdani hujing medical satra sing yauna ngasidi lamdam asigi miyam kaya amana tholaktuna CA Bill chatnaba yaroi pass to give yaroi highway kholau kaya amada ngasidi mahiroi kya amana medical mahiroi kya amana jung ngasidi khongjang leptana changselei hiramasi matangda medical satra sing jina wafal londa kai leige haibadu mayam punam ta khangminasi Songi ming amta haibiro aduga kai gidamakta no akhoi medical satra sing ji punna yaurga ngasidi changselei ba khongjang ngasida kai mot lebi ge ming amta haibi ai gi ming Nabachandra Kaisham Jenim Student Association gi president ngasi CAB hariba yamna satiba makal gi bill asi indigenous people da yamna sokma maram oibana akhoi jo indigenous people oijabani na ngasi akhoi gi tungi yumbi oijaraga su tumina laithokpa yaraktaba akhoi gi tungi future da lambi da yam soklakpa maram oibana ngasi akhoi su yaningde masi chanabi ganu haiba asi lengakta uchabani central government na su masi yaringai di chanabi danaba adagi state government na su chanabi danaba kanna honabiyu haibasi ai gi side gi appeal tawjak Yamna chumba wafam ne ngasidi medical satra sing yauna lamdam asigi tongan ba miyoi sing amadi praja sing kanglup lup kaya amana ngasidi changsel laktuna CAB Bill chanaba yaro habe wafam kaya ama phongdorakli camera person Ibo Sanagloina na paudam jariba video journalist Bisorjet Imphal East Jenims Sagolban Maino Lerak Apunba Maira Paibi Lup Nasu ngasi CA Bill gi mayokta Sagolban Maino Lerak Machinda Wakat Mifam Sathaki Khongjang Loi Singna Makutta Amuba Firal Paiduna Yaning Daba Kholau Kaya su Lauki Rajya Sabha da Citizenship Amendment Bill passed over Yaroi Bill asi withdraw Taugadabani Atopa close Natraga provision Semba Yaroi Amadi Langakna Internet Thingzanba Amadi Curfew Thanjinba Yaning De Haina Sagolban Thingom Laikai Mera Paibi Amasong Youth Welfare Club Nasu Thingom Laikai da Wakat Mifam Sathaki Loinana Sagolban Nepra Menjor Pukri Mapal Youth Development Association Amadi Women Welfare Association Nasu Sagolban Nepra Menjor Pukri Mapal Community Hall da Wakat Mifam Sathakre Sagolban Moirang Mayum Leraktasu Wakat Mifam Sathaki Amaromda Wakat Mifam Aduda Saruk Yakibi Sagolban Maino Lerak Maira Paibi Lufki General Secretary KS Amitana Bill Asigi Mayokta Wafam Kayama Thamlaki Amadi Manpack Khongjang Asibu Sagoladuna Miyamna Sangsiliba Khongjang Asida Police Personnel Singi Saruk Yauribani Haina Pendaba Kayam Su Fongdoraki
बिल असी करिगुमा पास हेक तौरप मतमदा अखोई मणिपुर लेरिबा अखोई मियामना अखोई की सीबा खंगदना अखोई चोंथोक जगनी अदुगा ngasi मणिपुर सरकारना अखोई की हारिबा बिल सिगी मतंगदा अखोई की पुलिस फोर्स मयाम अमा थाजनदना इमाइबेन मयाम अमसु अशोकपन नंगदना छात्र छात्री मयाम अमसु अशोकपन नंगदना लेरिबसे मसी अखोई की यामना अखोई की पांगदबा हाइबा तारे मोरेल यावदबा अखोई की सरकारनी हाइजना अखोइना हारिबा खोंजंग असिदे अखोइना खोंजंग जंगसिन जरी ngasi हाइबा नुमेन असिदे स्टा अखोई की हारिबा CAB बिल असे मसी पास तौरगनी हाइबसे अखोई मयामना खंगे हारिबा पोट असिदे स्टा अखोई की माइनो लेरकी ओइना कैसमदम केंटगी ओइना सगोनबन माइनो लेरकी ओइना अखोई की इमोगी मयमना जंगसन गनी अखोई जेंटगी मयमना जंगसन ने अखोई मया पुन्ना जंगसन मिनारकांदा अखोई हारिबा अखोई की मंत्री सिंजे मसी मखोइना करिगिदमत तुमिना लेरिबनो अदुगा ngasi mak अखोई लेरिबा मियाम सिलेस्ता मखोइना वामा तेदम हाइदना मखोइना तुमिना लेरिबा से करिगिनो हाइबसे अखोइना हंजरी मयाई लंबी परिंग सरुक्ता लंगथबाल फुरा मखोंदा मियामना लंबी थिंगबगा लोइनना वाकत मिफम सथखे मियामना लंबीदा उवा फैजिंदुना अमरी टायर मई थादना लंबी थिंखी लंगथबाल लेफ्ट अवांग लेकाई लंगथबाल थोंग अहनबी मोंगसांगई ममांग लेकाई अमदी मोंगसांगई स्कूल लेरक्तसु खोंजंग संगसिनके खोंजंग अदुदा सरुक याखिबा सिंगना तोंगान तोंगान बवाफम कयामा फोंदोरखी जंगसन जाबो खोंजंग से बिन की मायक जंगसन लिबे अखोई छिदी बाको हनबा लेतला जंगसन जगनी आदुगा अखाताना दुम जंगसन जगनी खोई लेप लेतना आदुगा बिन से यानबा पुरक्तना अखोइना नरेंद्र मोदी सरकार सिना सिलाइबा थौरांग से अखोई सुंया या जनिंगदे अदुना बिन से हंदोक्ता तारगदी अखोई छिदबा जुने अखोई इसाइ थन सुसाइ तौरा छिजु छिगनी कोई सेम मयाम सिना तुमिना लेथोक पाइबसे अखोई यानिंगदे प्राइम मिनिस्टर नसु असिगुम सिदा खतंग थवा यौसन बिरागा मोइगी मरकता तिनहन अखोई स्टेट गवर्नमेंट सिबु मोइगी मखादा लेहेनिंगगदी मोइगी मखादा तिलहनिंगगदी मोइगी मक्ता तिलहनिंगगदी अखोइना हाइबसु खतंग नॉर्थ ईस्ट की ओइना अखोई मणिपुर स्टेट की ओइना अखोई प्रजा मियामना हाइबसिसु खतंग ताबिउ हाइजना अखोई प्राइम मिनिस्टर मसामक्ता स्टेट की अखोई चीफ मिनिस्टर मसामक्ता अखोई हाइजनिंगी कर्फ्यू मरक्ता थांगमैबन यूनाइटेड क्लब अमदी माइकई अदोमगी मियामना सथरखिबा खुथांग सरा हेनबगी खोंजंग असिसु मखाताना संगसिल्ले खोंजंग असिगी तरुंगनी चनबा नुमिता सरुक याखिबा क्लब असिगी वाइस प्रेसिडेंट प्रताप लाइसांग थेमना से बिल असे अवांग नोंगपोक भारत खुंदारिबा यलहौमी सिंगबु सिंगनबा बिलनी बिल असे हंदोक्तिबा फावबा खोंजंग मखाताना संगसिनखिगनी हाइखि दिल्ली हंगर स्ट्राइक से थाइब यूनाइटेड क्लब ना सिंजरका ऑर्गेनाइज तौरगा फमजबनी ngasi curfew leiragasu ekoi gi tohum thobo thodang dudi ekoi chapchana pangthokani ekoi chathagani loinana hoji kep ki matang da rajya sabha da hoji pass tongna ba honori base sige mayok ta pine lepkani manipur miyam gi dong ekoi thai united club na chapchana thengana gi ekoi hoji ori ji sem sa leire madu kari thulakaduna haibududi lautorok matungda mayam khangani मियाम की खोंजंग कंसिलकपना मियाम की मिहुट ओरिबा MP अमदी MLA सिंगी पुंसी अमसोंग लंथुम अमांग अता थोहलकप याय हाइबगी चिंगनबा लैबदगी सिक्युरिटी ना अकनबा मोंगदा ngaksenबगी थबक सथरी वाहेंगबम लैकाइद लैरिबा राज्य सभा की MP खेत्रिमेम बाबानंदगी मयुमदा अहेनबा सिक्युरिटी ना थोंगालदा जाली यावबा बैरिकेड थमदुना ngakसेली इम्फाल वेस्ट डिस्ट्रिक्ट की मनुंगदा लैबा सगोबल केंद्र की MLA RK इमोगी मयुम नावरेमथोंगदा लैबा डिप्यूटी CM वाइजुम जॉय कुमार की मयुम पिसुमथोंगदा लैबा कैसामथोंग केंद्र की MLA सु ओरिबा हेल्थ मिनिस्टर एल जेंट कुमार की मयुम ngaksenबगी थबक सथरी अदुम ओइनमा कांग्रेस की MLA सिंगी मयुमदा ngakसेलिबा सिक्युरिटी मसिंगदगी BJP की MLA मिनिस्टर सिंगी मयुम ngakसेलिबा सिक्युरिटी मसिंगना याम हेली CAB की मायोक्ता लमदुम मसिगी मियामना मेल पेकिलिसिंग मखादा खोंगंग सिलक लेफ्ट्री मसिसु मियामना खोंगंग संगसले अदु खोंगचले खोंगंग सिंगसिदा थोनिदब थोगोक्सिंग थोक्तनबगिदमक्ता सिक्युरिटी फोर्स लखलकबा खोंतांग अमगी ओइना मियामगी मुहुट अम ओइरिबा MP अमसुंग MLA सिंगी मयुमदा सिक्युरिटी फोर्स ना अंगाक सेनबगी थबक संगसले हौजि हौजिसु अखोगी मांग लैबिरिबा फमसे अखोगी राज्य सभा की MP ओइरिबा अखोगी केस भवन सिंगागी संगाइने माके मयुमसिदा हौजि अकनबा सिक्युरिटी फोर्स सिंगना अंगाक थबक सथरी अयुक अमसुंग नुंगथिल की मतमदा तिदिम लंबी परिंगदा CAB की मायोक्ता अकनबा खोंजंग संगसिनखी नुंगथिल की मतमदना हेन अकनबा खोंजंग संगसिनखी लंबी की परिंगदा मियामना फनेक तिंगदुना लंबी थिंखी क्वाकैथल गानापी थोंगदसु मियामना खोंजंग संगसिनखी क्वाकैथल बाजार मक्तदा माइकई अहुमदगी मियामना खोंजंग संगसिलकपदगी पुलिसना टियर गैस सेल कया कापकी मदुदा अमुकोगी थोंमी अमा यावना मियोय मरी असोक अपन्ननखी
Kwakaithel Thiam Laikai gi miyam na lambi da mai thaduna khongjang sangsin ki Kwakaithel Konjeng Laikai da su ANS Club Maya Club Khaino Khongnem B gi miyam na su bill asigi mayokta khongjang sangsin ki Tidim ground hairaga khangna su khangna ba Imphal dagi airport tamna chatpa lambi du dini huji CM lakani heba pau phangma dagi yam laba miyam tholakuna lambi sida thingbagi tabak chathari security force ki maikai da su Tapra Kambali to the Huzik tear gas, smoke bomb, Kayal Kaftuna, Tankai Biki Tabak Satari, Lambi Si Huzik, Infalki Lambi Punamba, Ayamba, Maiku Amamba Pumam Mamsin Kraibatare, Huzik Lady Perfume, see Mam Su Bidi. Kwakaithel Akham Laikai Maning Nganu Lampak Talaiba Namarakpam Gunesor gi yumda Mogbhom Langsilakpabu Yaning daba Fongdorakli Maikai Adom da Laiba Miyamna Police ki Asigumba Thawong Mathong Huktaba Thawong Asi Matungda Amuk Hana Thokhan Bidanaba Mari Lainaba Singi Puning Singsilakli Border town Oiriba More the Su CAB gi Mayokta Miyam na Khongjang Sangsin ki Man Pack na Lauthok ki bagi matung inna Miyam na lambi da thoktuna protest tauki Khongjang aduna maram oiduna More town gi akoibada laiba dukan sing thong hangna khide amadi kaithel kana khide More gi SBI office nakalda Miyam na lambi tangkhai thingduna protest tauki Yam pawi aduna koi yam chatina masi koi Opposed to we, Aduna More the Lariba civil society, Mayam, Mayra by Beijing, Praja Mayam, Koktuna, High River Bill, say, passed to Bigunu, Haidanaquay, Mayam, Dharna Pambani. Bill, I see a Quimiam, Parjana, Sunya Yaninge, Masi Karigumba, we wrote out the Bataragadi, Ikoina, a home Subanupi and Sanction Nabagi, the Magda, Iko Hoji Shem Sare. Kevin Matang the Nea, when the Negasi left very but Sang Bakungang say, Yaning the Bagini, sit over Yaro. I then acquire today in Basta with us, the Kanbukongang Jangani, Akoi the Kongang Shuhal Halaro, a city. Impal Ziri Lambi Paring the Su Maikai Adongi Miyamna Mafam Kayada Wakat Mifam Amadi Lambi the Maitaduna Kongjang Sangsin Ke Sagoban Tangzang Blerak Machin Tera Amudon Akam Laikai Tera Laukrakum Laikai the Su Miyamna Wakat Amadi Lambi Tinki Pangai Lambi Paring the Su Harao Kundrak Pamayai Laikai Amadi Pangai Bazara Maikai Adongi Miyam Na CAB gi Mayokta Wakat Mifam Sataki Khongjang Sing Aduda Sarugyakiba Ima Ivel Sing Na Wafam Kayama Fongdoraki Manipura CAB Satnavaya Roy Masikai Gumba Sarkar Zina Quigi Mayokta Namdana Taushakta Ragatia Quigi Harauki Kunja Puna Makshu I quit Intana Liemna to oi hamigi atopa state ki minister di resign to jere haina hai akhoi manipur government gi chief minister di adugumba wahi ma pawda ngani ngasi gi khoi manipur gi samaj da mana haibi balaite Nagaland dagi Meghalaya kari atopa state mayam di akhoi sigi bilji yaning de haiduna isana resign to jere na haiba khoi loina khangna ra bangatani karigumba CAB asina manipur da kalmasana batara gadi akhoi le horiba akhoi Kari Manipur di parampara hai batare yalong missing se loina muthi ba yabagi akiba leibana hai ba bill se kari kuma lok sabha da pass tor ko tara gadi akhoi Manipur de no pi mayam se ahum soba no pi lan soi de makit thokani masi mati saraka saraka sebi le Manipur sanghan bi da talaba Manipur da bill se Manipur da awang nong pong dam da bill se pass to ba yaroi Paugi merekhan aten be break amatang galauxari Musicians, singers, dancers, rappers,
actors, comedians, any talent. The stage is waiting for you to showcase your hidden talent all over India through Mega Talent Show on Lamjingba Times of Manipur private satellite television channel, which is available at Tata Sky. Prizes: winner ₹1 lakh, first runners-up ₹80,000, second runners-up ₹50,000, 7 consolation prizes. Audition on 30th, 31st March, 1st and 2nd April 2019. Last date of enrollment 15 March 2019. Forms available at Tom Office, Uripok and a college near you. Call 940-299-1938. Manipur ki ahanba 24/7 cab service oriba lamjingba cab service na miyam gi seba da leizari. Apamba service khanbiu. Economy rate ₹15 per kilometer, standard rate ₹25 per kilometer, luxury rate ₹55 per kilometer. Manipur gi district singi maruaina Mau, Senapati, Ukhrul, Manipur gi mapal gi lamsing loinana luhongba madi atai thodok singi damakta akhanaba discount pizari. Hena kupamarol gi dama contact tobirau 1800-1027-959 amadi 8794613154. Ekhogi website www.lamjingbacap.com. HBL Constructions in partners with HBL Architects, providing complete building solutions, building constructions, architectural consultancy, soil testing and structural design, re-engineer structure, interior design, all kind of building services. Building the future. For more detail, please visit our website www.hblarchitects.com or call us at 8730-049186. Break matungda mayam amuk hanna taram nokchari hauzikta fangba pau amada thongju kendra gi MLA su oiriba Works Minister TS Bishojit ki mayumda kendra adugi miyamna mairagi rally laktuna CA bill chana hanba yaroi haina thomjin kre amaromdana maklangda maikai adomgi mairagi rally chana naba hotnaringaida police na maira sing munduna pukhibadagi chawna irang thokre Imphal West amasong Easta ngasi ayuk pung ahumdagi hauduna CRPC gi dhara chamaga nimfu marigi makhada thamkiba athingba hauzik phawba komthokpa laitri hayangsu athingba si adumak laikigadauri makhata pauda nakalamromda news second konung mamang minuthong lamlong siren thong khurai tharoism lairak singjangmai oinam thingel khagempali thingom laikai ngana pithong sagolban thingom laikai sagolban moirang lairak amadi sagolban maino lairakta su maikai adongi miyam na CABIL gi mayokta Makutta amuba firal paiduna wakat khongjang sangsinki amadi khongjang aduda saruk yakiba ima evil singna CABIL janing de haiba wafam kaya ama phongdokhi akhoi ka phi thuga bani ngura mengi mayok ta khoi sathari bani thabak che maram di kaina moina tawba puna ko khoi yaning de sire ngai ba sibai sing de akhoi akai toi tau de praja de akai toi de moina tamil ka phi khoi yaning de Prajana yaning de have se masi khatani khoi la phongdok chari se bin ba sok tar bodi aka tu have se de khudak ta dum nange akhoi moina ka pe la khoi ju thom jalani sab sab akhoi tawna ran awa to moi ju moi gi ju saru yauri mane ba moi di government gi thabak ma cham tawe haibai da makta pham talane dana ne akhoi di num tiak las ka pani adagi ini tangning ba thabak tawrane ba moi poke de la thok ba sa sin natram na Mena tauriba curfew se ase akhoi thugairaga sida satpa mi khaisi akhoina thingjabadi nate adubu makhoi sune akhoi gi marak sida yaubiu haina akhoina haijabagi wani sibi gi matang do akhoi sukpam pamde makhoina tauriba se chahi taruk ki mamangda lakpa matung de lakpa kai yaholoi mamangda gi han yahoni haiba se adu agadi makhoi mantri mandon sing se makhoi gi mayum da makhoi thambangam gadra ba adu oiragadi moi thamhan biyo ba moi no thambiu akhoi gi praja gi marakta maya marakadi makhoi thamhan biganu haiba ja haijaninge khongjang ase akhoi gi sarkar na di akhoi curfew si laukthokre adoi targasu akhoi na curfew gi thugairaga adugi marakta citizen amendment ban si akhoi chatnaba kano se laukthokpa yaro bill si laukthokpa yaro hoji pungani da laukthokani haidana sem sakhre moi asomdadi aduba akhoi gi Manipur laiba ase mangba yade akhoi punamangna siba thawai thara phawda akhoi gi masigi khongjang ase sangsingani haibagi akhoi kiba laitana curfew thugairaga akhoi lambi thingba se sathajari khagembali huidom lakai
YWC Club amadi thingum lekai marai paibi imai bil khoi mayamna phamjari base CA bill pass over se yazaning de hai base utchage na phammi bani tabu tabu ngasi se khudak ta curfew lok thore masi akhoi thamoi sokna yazaning de jinaningai oi adubu masi gi bill study pass over yaro habe ke akhoi nam thega phamge na phamba bani ngasi se CA bill pass kasi tang tara ni thoy khoi gi akhoi na ngasai gi CAB gi matang si dei parliament ngasi puthok ka dori ba akhoi gi citizenship amendment bill se sigi matang da akhoi na akhoi gi yamna akhoi gi democratic koi ba akhoi gi khongjang ma da akhoi phamja bane adu ba ngasai lei ri ba akhoi gi biren sarkar gi huiroi hai bani police kangbu mayam chana changsan la kan da akhoi na democratic koi na changsan dari ba akhoi gi second protest ase thukai bi bane yar gas khara pai raga ama kapsal laga di bakoi mayam se loi na changrani habi gi damada ngasi akhoi tanjali masi chungya yaning de hauje bill pass ta ko ba ngak ta ngai re hari ba bill se pass thora ba matung da akhoi karmai na tau ga doi no hai ba se masi ni imai bel akhoi mani akhoi gi maino le rak apun ban no bi lokki akhoi mayam na changsan darai ba khongjang ase masi ai sta ko na democratic koi na akhoi changsan da ge hai ba ni masi ya bi re adu ga di akhoi kai do ba tai hai ba se masi akhoi si ba ki da akhoi changja len ga su changkhang ga ni akhoi chang ga ni Thangmaibal Langol Tarung Community Hall su nat ki oiba fizol setuna Grace Colony Guigairong Tarung amadi Tarung Khunjau gi miyamna wakat mifam sathaki loinana Langol Housing Complex Langol Laimanai Langol Type 2 aing laikai amadi Langol Type 3 e parking da miyamna wakat mifam sathaki Langol Tarung da sathaki ba wakat mifam aduda saruk yakhiba Langol Tarung Village Authority gi chairman Panmai Maisongku na wafong kayama fongdoraki Guigairong Tarung adudagi Grace Colony Tarung de Tarung Khunjau akhoi ahum se handak chaliba 2016 amendment bill se yadabagi khongjang jing ngasi chathari bani aduga ngasi amu moina rajya sabha da puthokdoriba bill ase pass taw batargana masidigi henna akanba khongjang amu chathaki ne hadana adumaina miyam da thamjeri Imphal Jiri Lambi Paringi Langjing Achouba Awang Khunau Lamkhai Khumbong Bazar Takel Kolom Laikai Khamnam Lairak Masindasu Miyamna Lambi Thingba Mai Thaba Yauna Khongjang Kaya Sangsinki Akhoi gi Manipur da East South North West Ladiba akhoi thaina ipa ipuna thamambal lamje maselam ta mangba yaroi na ningthau palingai matam ta khubam maselam mangam de aduga hojikti sarkar paiba mayam sina marawari mayam sina lam yon thokpa yonjin ba adagi Khoisaung naraba lamdamasigi miyamna laingakna lauthokhiba CRPC gi dhara chama nimfu marigi athingba marakta lamjau do thoktuna singjamai mayengbam laikai gi Imphal More lambi paringda Bharat ki Prime Minister Narendra Modi amadi Chief Minister N Biren gi mitam mai thakre Uripo Kabrabam Laikai Amadi Lalamung Takhelamam Laikai Desu Miyam Nabil Asigi Mayokta Khongjang Sangsinki Khongjang Aduda Saruk Yakiba Singna Bill Asi Chanahanba Yaro Haiba Wafong Kayama Fongdoki Mayam Lebaki Siriba Tampamashida government gi Makai di ko gi net thingjandana koi pau phongna ba yad bi mong ma leba se masi pende mamdi keno da pau se phongna ta ba ta ga di ko na thoning ba thok tu tholok pa ya duna yar ga di siki lai ba net se hangdok biyo pau phongna han biyo aduga praja jing je koi gi chapu manung da hapaga halaga ha bi ko khal ma khan ma gi mong ma male masi ngasi koi sigi lai ba wakat mi khonji gi khudung cha ba lorga ya go menge ma kai da na haijage yar ga masi hangdok biyo masi am phatta ba poda ma tholok da ba male aduna hojik lai ri ba ngasi gi changjali ba khongjang se hojik hek lok sabha gi asima men ta driwok de ko maka ta na changjen chi aduga hojik lai ri ba thabak lepagi
खुंथांग से अखोई इसा इसा की थौदांग लेबी खुंथांग जिसो मसे अखोई मखा चथानबा प्रोग्राम दो लौटथोकपिरो ना असिगी कनोगे मीडिया की खुदांग दे रिक्वेस्ट तौजगे हाइबा बिल असि यारगदी अखोई नोटिस दा हाइबा नोटिस दा पास तौबिगनु हाइबसे अखोई ngasiगी लेंगाक मपुदसु हाइजेरी लोइनाना राज्य सभा दा फंबिरिबा एमपी खुदिंगमक्तसु काय गुजबलोना अखोई अन हाइजेरी करिगो मसिना पास ऑनतोलक्तना बिल असि चनरक तारगदी अखोई सिविल सोसाइटी मैम चंगजलक खुंजन खुदिंगमक्ता उपालगी माइकेगी सु लेपले हनबले चंगजन ngasi numidang wairam pung mari rom tarakpa matamda uripok maikaida CA bill gi mayokta khongjang sangsiliba sing takthok naba honabada police ki kangbuna direct khulak changduna khongjang loi sing fan na bathi ki amadi miyam bu mayum da tansina naba honaki maduda police amadi miyam gi marakta munabagi thokdok thokki lacham ta thira kamune laiya hielo sa मियामना मैनपेक की लिसिंग मखादा संगसिलकपा खोंगजंगी सरुक अमा ओइना मणिपुर यूनिवर्सिटी की गेट ममांग स्टैंडर्ड रॉबर्ट हायर सेकेंडरी स्कूल ममांगदा टायर मई थादुना लंबी थिंगबगी खोंगजंग संगसिनखी हाउबम मरक कैसाम लैकाई मैरा पाइबिना सिंदुना मयाई लंबी पड़िंगदा रैली चटकी रैली अदु पुलिस ना थतकी सगोबल तेरा माइकेटसु बिल्लसी की मायोक्ता मियामना खोंगजंग संगसिनखी तेरा बाजार दगी मियामना इम्फाल तमना रैली लाखी मसिंग यामलबा मियाम की रैली अदु थांगाबाद मपा यौरकपता पुलिस ना थननबा होनकी मदुदा माइके अनिमक्ता चावना मुकनबा थोखी खोंगजंग लोई सिंगी मरक्तगी पुलिस तमना नुंग लंगसिनबा यावना पेंदबा खोलाव कया लाउकी मियाम की इहो अदुबु लाक्सिननबा होनबदा पुलिस की माइके दगी टियर गैस सेल कया कापतुना मियामबु तनखाइखी चंगसिलिबा CFB की मायक्ता चंगसिलिबा खोंजंग असिदा खोंजंग लोइसिंगदगी प्रोटेस्टर्ससिंगना पुलिस तमना नुंगना थोमजलपा अमदि नावरीना चिंगबा कापगी थोंग याकना सथरी मसी नमथनबगिदमक्ता एजिटेटर्ससिंग असिबो नमथनबगिदमक्ता पुलिस की मायकेदगिसु स्मोक बॉम्ब अमदि टियर गैस सेलना चिंगबा कापतना खैगी कंट्रोल तौनबगिदमक्ता यामकना होनरी ओदमजरिबा मथम जेंटल विथ कैमरामैन चेंगलै इम्फाल खुराई पुठीबा लैकाई दसु माइके अदोंगी मियामना CA बिल यानिंगदबा फोंदोक्तुना लंबीदा मई थाबा लंबी थिंगबा यावना खोंजंग कया संगसिनखी सिंगजमई बाजार मयंगबम लैकाई अमदी माइके अदोमदसु खोंजंग कया संगसिनखी मैन पैक की खोंजंग सौगलदुना ngasi numidang खुराई हैक्रू मखोंगदा माइके अदोंगी मियामना मैरागी रैली चटपगा लोइनना CA बिल चनबा यारो हाइबा खोलाव कया ला नाकल अमरोमदा अवांग खुनो मयाई लैकाई दसु माइके अदोंगी मैरा पाइबी इमा सिंगना CA बिल गी मायोक्ता कुत्ता मैरा पाइदना वाकत खोंचत चटखे मैंने यामना नाकपा अखोगी यामना कम्युनल ओइबा अखोगी आर्टिकल 14 थुगाइरिबा बिल नमा पुथोरगा अखोगी येलो मी मैम से मुथनबा होनरेबा बिल से लेबा मैम यानिंग दे हाइदु फोंदोक लगा ngasi मणिपुर की मफम खुदी मुक्ता चंगसली हाइबा खोंजंग सिंग असिदे अखोई हनबले चंगसंगी गनी लोइनना लोक सभा दा पुगटकबा बिल से विथड्रॉ तौगदबनी मणिपुर की येलो मी मांग भी यारोय अखोई सक्तम इंटीग्रिटी अखोई येलो मी मैम से लैरिबा कम्युनिटी मैम से लेजरीबा मागी यूनिक ओइबा आइडेंटिटी कल्चर ट्रेडिशन मैम से थुगाइबी यारोय हाइबा खोलाव कया ग लोइना गसी मयामना संगसली हाइबा खोलाव से कोई सीबा की तरह संगसन की थौबाल डिस्ट्रिक्ट की ओइना थौबाल कैथेल थौबाल अथोकपम खांगबोक वांगबल वांगजिंग हैरो खोंगजोम लंगथवाल खुनोगी एशियन हाईवे इम्फाल मोरे लंबीदा मियाम थोलक्तुना लंबी मयाइदा उवा फैजिनबा यावना लंबी मयाइदा फमजिनदुना लंबी थिंगबा अमदी वाकत मिफम फमदुना खोंजंग सिंह संगसिनकी मियामना प्राइम मिनिस्टर नरेंद्र मोदी अमदी मणिपुर चीफ मिनिस्टर एन बिरेन की मितम सिंह मई थादुना डाउन बीजेपी मणिपुर दा CA चनबा यारोय लॉन्ग लिव मणिपुर हाइबा खोलाव कया लाउकी कक्सिंग डिस्ट्रिक्ट की ओइनसु कक्सिंग
Langmaidong amadi Wangu Langkhaida miyamna CAB gi mayokta khongjang sangsinki Kakchingda CAB gi mayokta miyamna curfew thugaiduna Kakching Khulakta Manipur da CAB chenaba yaroi down BJP long live Manipur haibna singba kholau kya lauduna rally chatke Kakching SC gi MLA gi mayumda thomjin naba honaki adum oinama Kakching police ki timna matam chana laktuna miyam adubu laksin ki tungda miyam aduna Kakching kaithel tamna lakpada police na thingduna rally adu makhata na charhan khide CAB gi khongjang asi langthabal khunja amadi lilong thong mapagi Imphal More lambi da su ayuk angan badagi hauna lambi da achat awok sing thingduna khongjang sangsin ki khongjang aduda langthabal gi miyamna khutta maitai yek salai taret ki firal paiduna Manipur da CAB chenaba yaroi down BJP long live Manipur haibani chingba kholau ke allauki Samurau Naurem amadi Oinam gi club amadi Maira Paibi Singna punna Samurau Kaithel da CAB gi mayokta wakat mifam sathaki wakat mifam loiraba matungda wangoi kendru gi MLA Lukhoi gi yumda thomjinduna kholau kaya ama lauki Citizenship Amendment Bill 2016 chanaba yaroi haiba wafam da Manipur People's Party MPP na khuthang sara henbagi khongjang sangsilli ngasi su party asigi Vice President S Ibomsa General Secretary L Tompo gyauna party gi luchingba kayana party gi office mamangda khuthang sara henbagi khongjang sangsilli Polo ground maning da laiba party gi office mamangda chathakiba khongjang aduda sarugya kiba Vice President S Ibomchana tha asigi tara dagi MPP gi President na luchingduna khuthang sara henbagi khongjang chathaba hokibani Bharat Sarkar na Manipur yauna North East ki miyambu muthan anaba honari basi MPP na yaba ngamloi National Party sing asina state asi mathak makha onthokna na ba honari basi party asina thengnagani Manipur Praja sing nasu regional party gi mapangal kankhat na bagi damak honaminasi CA bill asi karigumba center na pass tongna na ba honarak labadi MPP na miyang loina na thengnagani haiki Citizen Amendment Bill 2016 haibase masi tangai padna masi channa put matamda khoida masida lakadu problem di akhoi gi bharat laiba missing jam group sing asina akhoi gi machine jam da ba state sing da lai jariba akhoi gi minority sing se mase muthanna ba achauba BJP gi akhoi gi ahan ba step ne hana akhoi lawe ba CA Bilasi Bharat Sarkar gi miyengda chumlabasu Manipur yauna North East singi miyengda di tongali North East ki Furup Singh Muthan anaba Bharat Sarkar na tauriba thaurang asi punna thengna si haina All Manipur United Club Organization amuko gi President PS Devan Sharma phongdokre wafam asing asi kwakathel akham laikai da leiba amuko gi office ta pangthokpa amuko gi kungataruk suba foundation day gi thoramda phongdokibani President PS Devan Sharma makha taraduna ing soglising amaga chamapan maudraga Humdoi February gi taraga nithoi dagi Manipur gi lei hauda amuko safong lakibani matam adu dagi hauduna state asigi ngamkhai gi wathok mitok ki wathok ILP gi yauna state asigi aruba tangka kayada amuko na miyang loina na thengnaduna lakibani Bharat Sarkar na hauja thengkhang kayada Manipur yauna North East ki miyambu namthana na ba honaduna lakli Modi na luchingba Sarkar asina North East pu ahenba miyeng thambagi namada Indian Army paramilitary forces kaya thamjinduna lakli State asigi miyamna isagi saktam kanana ba honaduna lamdam sida ILP chana halu haiba khongjang sangsinba laikre assembly da bill amasu pass tawduna laikrabani punamak adu arembada tahanbagi mawong amada center na CAB chana hanaba lawrak liba khongthang asi amukona miyamga loina na thengnagani center na bill asi pass tawna ba honarak labadi amukona angamba thakta thengnagani amukogi kunga taruk suba mapok numit lakpada loina na laibak miyamda punna thengnaminasi haiki Ekor masih fungsi dan tu nama apa? Ekor masih kana nama apa? Dalam se put kerana diam sih put
ꯂꯩꯔꯀꯥꯟꯗ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯀꯤ ꯃꯌꯥꯝ ꯑꯃ ꯍꯥꯏꯖꯤꯜꯂꯀꯥꯟꯗ ꯃꯅꯤꯄꯨꯔꯁꯤ ꯃꯈꯣꯏꯒꯤ ꯑꯣꯏꯍꯧꯕ ꯑꯩꯈꯣꯏꯅ ꯂꯝꯗꯝꯁꯤꯗꯒꯤ ꯃꯥꯂꯦꯝꯗꯒꯤ ꯀꯥꯡꯂꯨꯞ ꯃꯨꯠꯈꯤꯕ ꯑꯗꯨꯒꯨꯝꯕ ꯂꯥꯏ ꯑꯃ ꯑꯣꯏꯅ ꯂꯩꯍꯧꯅꯅꯕꯒꯤꯗꯃꯛꯇ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤ ꯄꯥꯏꯈꯠꯂꯛꯏ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯁꯤꯒꯨꯝꯕ ꯚꯥꯔꯠꯀꯤ ꯑꯗꯨꯒꯨꯝꯕ ꯊꯧꯁꯤꯜ ꯊꯧꯔꯥꯡꯁꯤꯡ ꯑꯁꯤ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯃꯤꯟꯅꯁꯤ Mapok numit palan theuram aduda amukugi BPPS Nando Luang amadi Secretary General S Sanjoy Su theuram mapu oina sarugyaki amukugi member kayana sarugyaki ba theuram aduda tongan balup singi lusing ba singda amukugi maikai digi khudol po sing piduna ikai khumna ba utki Khanghodana horakpa maina tumna chaklambadagi laikai miyam amadi Manipur Fire Service ki team na matam chana kanba ngamhore ngasi numidang wairam saurakna pung 5:49 rom chatpa matamda thangmoiban kabrabam laikai da laiba hojik PSED gi assistant engineer oiba kabrabam somorjit apokpa laikhidraba mangigi yungi second floor da store room oina sizinaba ka ama maina tumna chaklamgadabadagi kalhaure hairiba mai adu maifudagi tahoba maidagi ka adu da thamba engineering gi lyric sing maitan water pump pipe amadi imungi makup mata polam sing dagi haurak tuna hairiba polam sing adu maina tumna chakibani hairiba mai sak maduda saurakna lupa lising kun manga rongi oigedaba mansang sing mangkre haina yumbu oiriba kabrabing somorjit na phongdorakhi Ngasi nungtil phongna ki ba pause singda kari maru eba pau yauri bage habdu mayam puna mung mieng taminasi Kanglei paki maira ngasi Rajya Sabha da CA bill puthokidre mifam hayeng ayuki pung 12 fawba yaithokre irang thoktanabgidamakta Greater Imphal da curfew thamjinkhre curfew leitaba mafam da miyamna akanba iho hokre BJP office mamangda nupa 15 na fi thongdana bilgi mayokta khongjang changsinkhre kwa kaithel lanfam onkhre jiriwamda brown sugar ga loinana miyoi ama fare Paukjel media amadi miyamgi machine menba laibak thibani PH Devan Sharma Imphal East West da matam kaktana curfew thamjinkhre khongjang changsinle tear gas mokbom kapkhre curfew thugaiduna khongjang changsin biu pam Congress na jantar mantar da khongjang changsinkhre BJP office thugaina ba hodakre Loislakpada maru iba pau amukahanna Ngasi Rajya Sabha da CA bill puthokidre sarangna ba thokpadagi mifam hayeng ayuki pung 12 da yaithokre CA bill withdraw tongdiba fawba men peki khongjangda handokpa lairoidori MPCC na su CA bill gi mayokta New Delhi da khongjang sangsinkhre Bharat Lengakta Chief Minister Birena CA bill asida close ama hapiu haibasi bill asibu mamutana khangdabani haina CPI Manipur State ki General Secretary Sotin Kumar na noknakre CA bill withdraw to haiba kholauna Manipur ninkre tear gas ki makol amasung maikuna miyam gi khongjang thingba ngamdri numidang da su maira gi rally satki asok apan kaya yaukre amadi CA bill gi mayokta nupa singna mafi thongdaba khongjang sangsinkre Ngasi wenadi Manipuri pau matang se loijare Times of Manipur News mieng tabiri bapuna maku ARUNBALA mukana khurumjari